ꯁꯨꯇꯤꯅ ꯃꯤꯅꯨ ꯄꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯣꯀꯦ ꯄ꯭ꯔꯦꯝ ꯅꯪꯒꯤꯗꯤ ꯀꯔꯤ ꯆꯥꯅꯤ? ꯌꯥꯗ ꯌꯥꯏꯗ ꯑꯃ ꯍꯦꯛꯇ ꯂꯧꯔꯣ ꯅꯪꯒ ꯃꯥꯟꯅꯕ ꯑꯃ. ꯌꯦꯡꯉꯣ ꯔꯤꯒꯨꯂꯔ ꯄ꯭ꯂꯦꯟ ꯃꯤꯜ ꯁꯦꯛ ꯑꯅꯤ, ꯆꯤꯁ ꯕꯔꯒꯔ ꯑꯅꯤ ꯑꯗꯨꯒ ꯐ꯭ꯔꯥꯏ ꯆꯤꯞ ꯑꯃ ꯌꯥꯔꯦꯀꯣ? ꯑꯥꯎ ꯌꯥꯅꯤ ꯑꯗꯨꯝ ꯄꯨꯖꯔꯛꯑꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯋꯦꯇꯔ ꯆꯥꯅꯕ ꯂꯧꯕ ꯆꯪꯈꯤ. ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯁ꯭ꯔꯨꯇꯤ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯐꯥꯏꯜ ꯐꯣꯜꯗꯔ ꯑꯃ ꯄꯨꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯃꯊꯪ ꯄ꯭ꯔꯦꯝꯗ ꯌꯦꯡꯍꯜꯂꯤ. ꯌꯦꯁ ꯄ꯭ꯔꯦꯝ, ꯁꯤꯗ ꯂꯩꯔꯦ ꯅꯪꯅ ꯇꯧꯔꯛꯀꯗꯕꯁꯤꯡꯗꯣ. ꯈꯔꯗꯤ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯂꯧꯖꯁꯅꯨ ꯁꯤꯝꯈꯩꯁꯤꯒꯤ ꯀꯣ. ꯑꯗꯣ ꯑꯅꯤꯁꯤꯗꯤ ꯈꯤꯇꯪ ꯊꯨꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ. ꯀ꯭ꯂꯥꯏꯟꯒꯤ ꯗꯤꯇꯦꯜ ꯁ꯭ꯀ꯭ꯔꯤꯞ ꯄꯨꯊꯣꯛꯂꯛꯇꯨꯅ ꯄ꯭ꯔꯦꯝꯅ ꯇꯧꯒꯗꯕꯁꯤꯡꯗꯨ ꯇꯥꯛꯂꯝꯃꯤ. ꯀꯗꯥꯏ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯥꯔꯝꯃꯤ. ꯑꯣꯀꯦ, ꯁꯤꯗꯤ ꯂꯣꯒꯣ ꯑꯃ ꯍꯥꯟꯅ ꯁꯥꯒꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤꯅꯦ. ꯑꯗꯨꯃꯛꯅꯦ ꯈꯔ ꯊꯨꯅ ꯄꯥꯝꯃꯤꯁꯦ. ꯈꯔ ꯊꯨꯅ ꯃꯥꯔꯀꯦꯠꯇ ꯂꯣꯟꯆ ꯇꯧꯅꯕꯅꯤ. ꯀ꯭ꯂꯥꯏꯟꯅꯁꯨ ꯑꯗꯨ ꯍꯥꯟꯅ ꯗꯤꯖꯥꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏꯔꯛꯄ ꯀꯨꯏꯔꯦ. ꯑꯩꯁꯨ ꯃꯅꯨꯡꯒꯤ ꯔꯥꯏꯠ ꯑꯞ ꯃꯦꯇꯔꯁꯤꯡ ꯁꯦꯝꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔ ꯂꯧꯈ꯭ꯔꯦ. ꯃꯥꯅꯁꯨ ꯀ꯭ꯂꯤꯌꯔꯂꯤ ꯍꯥꯏꯔꯛꯈꯤꯗꯕ. ꯍꯧꯖꯤꯛꯇ ꯄꯔꯞ ꯇꯧꯁꯤꯜꯂꯛꯏꯅꯦꯁꯦ. ꯋꯥꯟꯁ ꯃꯥꯒꯤ ꯃꯥꯁꯀꯣꯠ ꯂꯣꯒꯣ ꯀꯥꯗꯣ ꯗꯤꯖꯥꯏꯟ ꯇꯧꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤꯅ ꯃꯈꯥ ꯁꯨꯝ ꯆꯠꯊꯈꯤꯕ ꯇꯥꯕ. ꯉꯥꯏꯈꯣ, ꯅꯪꯅ ꯃꯥꯁꯀꯣꯠ ꯂꯣꯒꯣ ꯗꯤꯖꯥꯏꯟ ꯇꯧꯕ ꯍꯥꯏꯁꯦ ꯇꯧꯕ ꯌꯥꯔꯣꯏꯅꯦ. ꯍꯥꯟꯅ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡꯗꯣ ꯈꯪꯈꯤꯁꯦ ꯑꯗꯨꯒ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯨ ꯈꯪꯗꯕ ꯌꯥꯔꯣꯏꯗꯕ. ꯃꯔꯝꯗꯤ ꯀꯣꯛ ꯍꯦꯛꯇ ꯁꯦꯝꯂꯨꯕꯗ ꯐꯤꯗꯕꯦꯛ ꯃꯌꯥꯝꯁꯦ ꯂꯣꯏꯕ ꯁꯨꯛꯅꯥꯏ ꯅꯥꯏꯗꯕꯈꯩ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ. ꯋꯦꯇꯔ ꯆꯥꯅꯕ ꯑꯥꯏꯇꯦꯝꯁꯤꯡ ꯄꯨꯗꯨꯅ ꯁꯦ ꯁꯣꯝꯗ ꯂꯩꯖꯔꯦ ꯃꯦꯝ. ꯁ꯭ꯔꯨꯇꯤ ꯃꯥꯒꯤ ꯆꯦꯁꯤꯡꯗꯣ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯍꯥꯏꯐꯦꯠ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯌꯥꯅꯤ, ꯁꯤꯗ ꯁꯣꯝꯗ ꯑꯣꯏꯅ ꯊꯝꯕꯤꯔꯣ. ꯋꯦꯇꯔ ꯇꯦꯕꯜꯗ ꯃꯥꯅ ꯄꯨꯔꯛꯄ ꯐꯥꯁ ꯐꯨꯗꯁꯤꯡꯗꯨ ꯊꯅꯝꯂꯒ ꯆꯪꯈ꯭ꯔꯦ. ꯔꯥꯏꯠ, ꯑꯗꯨꯒꯤꯕꯨꯗꯤ ꯍꯥꯏꯒꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯤ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ. ꯃꯁꯤꯒꯤꯁꯦ ꯑꯌꯥꯝꯕꯅ ꯄ꯭ꯂꯥꯁꯇꯤꯛ ꯇꯣꯏ ꯄ꯭ꯔꯗꯛꯅꯤ. ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯆꯍꯤ 8ꯇꯒꯤꯅ ꯆꯍꯤ 23-24 ꯑꯦꯖ ꯐꯥꯎꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ, ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ. ꯃꯥꯔꯀꯦꯠꯇ ꯌꯥꯝꯅ ꯄꯥꯝꯅꯒꯗꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯂꯥꯁꯇꯤꯛ ꯇꯣꯏꯁꯤꯡ, ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯟꯒꯤ ꯂꯦꯖꯔ ꯒꯟꯒꯨꯝꯕ, ꯇꯦꯡꯀꯨꯝꯕ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯈꯔ ꯑꯃꯁꯨ ꯂꯩꯔꯤꯕꯖꯥꯠꯅꯤ. ꯁꯣꯔꯤ, ꯂꯦꯞꯇꯣꯞ ꯌꯥꯎꯔꯛꯇ꯭ꯔꯦ. ꯄ꯭ꯔꯗꯛꯁꯤꯡꯒꯤ ꯄꯤꯛꯆꯔ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯣ ꯁꯤꯗ ꯂꯩꯔꯦ. ꯑꯩꯅ ꯄ꯭ꯔꯤꯟꯠ ꯈꯔ ꯍꯥꯟꯅ ꯂꯧꯊꯣꯛꯂꯒ ꯅꯉꯣꯟꯗ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯄꯨꯔꯛꯄꯅꯤ. ꯁꯤꯗ ꯂꯩꯔꯦ. ꯃꯈꯜꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕ ꯃꯥꯒꯤ ꯍꯟꯗꯛꯀꯤꯁꯦ. ꯀꯗꯥꯏ ꯑꯃꯨꯛꯇ ꯌꯦꯡꯒꯦ. ꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯒꯗꯕ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯤꯅ. ꯑꯣꯀꯦ, ꯑꯗꯨꯗꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔꯒꯨꯝꯕ ꯈꯔ ꯅꯥꯎꯇꯤ ꯑꯣꯏꯒꯗꯕ ꯑꯃ ꯁꯦꯝꯁꯤꯔꯥ? ꯃꯦꯟ ꯑꯥꯏꯀꯟ ꯑꯣꯏꯅ. ꯑꯗꯨ ꯑꯣꯏꯔꯗꯤ ꯄ꯭ꯔꯗꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯆ ꯇꯧꯕ ꯌꯥꯔꯅꯤ. ꯃꯥꯒꯤ ꯀꯦꯞꯁꯟꯂꯥ, ꯄꯟꯆ ꯂꯥꯏꯟꯂꯥ ꯑꯃꯗꯤ ꯅꯪꯅ ꯇꯧꯔꯣꯗꯅ. ꯌꯦꯁ, ꯑꯗꯨꯃꯛꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ. ꯃꯥꯅꯁꯨ ꯍꯥꯏꯐꯦꯠ ꯃꯆꯤꯟꯗ ꯄꯟꯕ ꯌꯥꯎꯈ꯭ꯔꯕꯅꯤ. ꯑꯩꯁꯨ ꯈꯜꯂꯝꯕꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ. ꯌꯥꯝꯅꯕꯨ ꯇꯥꯟ ꯆꯥꯔꯦ. ꯊꯦꯡꯛꯁ ꯄ꯭ꯔꯦꯝ. ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯇꯧꯔꯒꯗꯕ ꯑꯗꯨꯅꯕꯨ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯤꯕꯅꯤ. ꯑꯗꯣ ꯅꯪꯅ ꯈꯪꯅ ꯈꯔ ꯁꯦꯝꯂꯣ. ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯒꯦ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯔꯐ ꯂꯦꯑꯥꯎꯠ ꯑꯣꯏꯅ 2-3 ꯁꯦꯝꯕꯤꯔꯛꯂꯒꯦ. ꯑꯊꯨꯅ ꯅꯪꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯧꯍꯜꯂꯣ, ꯃꯇꯝ ꯃꯥꯡꯗꯅꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯗꯤꯇꯦꯜ ꯇꯧꯔꯒꯦ. ꯌꯦꯁ, ꯍꯣꯏ, ꯑꯗꯨꯗ ꯇꯧꯔꯁꯤ. ꯌꯦꯡꯉꯣ, ꯈꯔ ꯊꯨꯅ ꯁꯦꯝꯕꯤꯔꯛꯂꯣ ꯅꯪꯅ. ꯑꯌꯥꯝꯕ ꯃꯦꯇꯔꯁꯤꯡꯗꯤ ꯂꯣꯏꯁꯤꯜꯂꯕꯅꯤ. ꯅꯪꯒꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ. ꯑꯗꯣ ꯅꯪꯅ ꯄꯥꯝꯕ ꯆꯥꯔꯖ, ꯏꯟꯁꯦꯟꯇꯤꯞ ꯑꯗꯨꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ. ꯗꯔꯀꯥꯔꯕꯨ ꯂꯩꯔꯕꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ. ꯌꯥꯝ ꯐꯕ ꯀ꯭ꯂꯥꯏꯟꯅꯤꯗ, ꯂꯣꯏꯁꯤꯟꯗꯕꯒꯤ ꯋꯥꯇꯅꯤ. ꯍꯦꯔꯥ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯗ ꯊꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯤꯗ. ꯅꯍꯜꯗꯅ ꯍꯥꯟꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯤ ꯌꯥꯗ꯭ꯔꯅꯦ. ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯕ ꯇꯥꯕꯅꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ. ꯃꯥꯅꯕꯨꯗꯤ ꯅꯣꯡꯃ ꯄꯜꯂꯛꯄꯅꯤ, ꯑꯗꯣ ꯁꯣꯔꯁ ꯌꯥꯎꯗꯕꯅ ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯗꯣ ꯍꯥꯏꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯀꯨꯏꯗ꯭ꯔꯤ, ꯑꯁꯦꯡꯕ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯖꯦꯛꯁꯦ ꯄꯤꯔꯛꯄꯗꯤ ꯀꯨꯏꯗ꯭ꯔꯤ. ꯑꯩꯉꯣꯟꯗ ꯃꯥꯅ ꯃꯥꯔꯀꯦꯠꯇ ꯂꯟꯆ ꯇꯧꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯊꯨꯃꯟꯅ ꯍꯥꯏꯖꯤꯜꯂꯛꯏꯕ. ꯄ꯭ꯔꯦꯝꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯏ. ꯇꯥꯟꯕꯨ ꯌꯥꯝꯅ ꯆꯥꯔꯤꯕꯅꯤ ꯊꯨꯖꯤꯜꯂꯛꯂꯤꯁꯦ.
ꯑꯗꯨꯝ ꯌꯥꯗ ꯌꯥꯗ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯐꯤꯗꯕꯦꯛ ꯑꯗꯣ ꯄꯤꯔꯛꯇꯅꯕꯀꯣ ꯑꯗꯨꯝ ꯃꯤꯟꯁ ꯑꯃ ꯇꯧꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈꯤꯅꯕ ꯅꯣꯛꯂꯝꯅ ꯑꯗꯨꯗ ꯇꯥꯏ ꯅꯪꯒꯤꯗꯣ ꯑꯗꯣ ꯐꯖꯍꯟꯗꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤꯁꯨ ꯆꯥꯎꯊꯣꯛꯆꯗꯣꯏꯅꯤ ꯀꯩꯅꯣ ꯐꯥꯒꯤ ꯇꯧꯖꯅꯨ ꯄ꯭ꯔꯣꯖꯦꯛꯁꯦ ꯄꯥꯏꯞꯂꯥꯏꯟ ꯑꯃꯅꯤ ꯐ꯭ꯌꯨꯆꯔꯒꯤ ꯋꯥꯛ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯥꯒꯤ ꯄꯩꯁꯥꯔꯥ ꯃꯥꯒꯤ ꯐꯖꯅ ꯑꯗꯨꯝ ꯏꯟꯚꯦꯁ ꯇꯧꯒꯦꯇꯅꯤ ꯋꯥꯛꯇꯕꯨ ꯈꯔ ꯐꯖꯍꯟꯁꯦ ꯑꯗꯨꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯗꯦꯗꯂꯥꯏꯟꯅꯒ ꯊꯨꯅ ꯍꯥꯏꯔꯛꯄꯁꯦ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯣ ꯀꯩꯝ ꯈꯜꯂꯨꯅꯨꯕ ꯑꯍꯥꯟꯕꯒꯤꯅꯤ ꯃꯊꯪꯗꯗꯤ ꯑꯩꯁꯨ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯅꯤꯡꯁꯤꯡꯂꯛꯂꯒꯦ ꯋꯥꯔꯤ ꯁꯥꯅ ꯆꯥꯅꯕꯁꯤꯡꯗꯣ ꯆꯥꯁꯤꯜꯂꯤ ꯄ꯭ꯔꯦꯝꯗꯤ ꯇꯟꯖꯥ ꯆꯥꯅ ꯆꯥꯛꯅꯒ ꯐꯖꯅ ꯂꯥꯝꯂꯛꯄꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅ ꯑꯁꯦꯡꯕꯅꯤ ꯁꯤꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯀꯣꯂꯦꯖ ꯑꯋꯥꯔꯁ ꯂꯣꯏꯔꯒ ꯑꯣꯐꯤꯁ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝꯁꯦ ꯑꯗꯨꯝ ꯄꯨꯛꯁꯦ ꯂꯥꯝꯕꯖꯥꯠꯅꯤ ꯀꯔꯤ ꯑꯃꯇ ꯆꯥꯍꯧꯗꯕꯅ ꯄꯨꯛꯁꯦ ꯒ꯭ꯔꯨ ꯈꯣꯡꯈ꯭ꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯑꯣꯐꯤꯁ ꯑꯋꯥꯔꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯂꯩꯇꯦ ꯍꯥꯏꯕꯃꯛ ꯌꯥꯏ ꯑꯌꯥꯝꯕꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩ ꯆꯥꯛ ꯂꯥꯝꯅꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯕ ꯆꯥꯕꯅꯤ ꯐꯥꯁ ꯐꯨꯗ ꯗꯦꯂꯤꯚꯔꯤꯒꯤ ꯀꯣꯜ ꯅꯝꯕꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯄꯣꯀꯦꯠꯀꯤ ꯃꯅꯤ ꯌꯥꯎꯅꯔꯛꯇꯕ ꯃꯇꯥꯡꯗꯗꯤ ꯑꯐꯪꯕ ꯑꯗꯨꯝ ꯆꯥꯕꯖꯥꯠꯅꯤ ꯁ꯭ꯔꯨꯇꯤ ꯈꯣꯏꯗꯤ ꯂꯩꯇꯦ ꯄꯥꯏꯗꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯃꯑꯣꯡ ꯇꯥꯅ ꯌꯨꯝꯗꯒꯤ ꯂꯟꯆ ꯕꯦꯛꯇꯤ ꯄꯨꯔꯛꯄꯅꯤꯅ ꯆꯥꯕꯒꯤ ꯋꯥꯗꯤ ꯑꯋꯥꯠꯄ ꯏꯔꯩ ꯂꯩꯇꯦ ꯃꯁꯤꯅꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ kaya ka hen awaba laitana thabak tawba ngamlibani shruti ayamba wari mana sai premsu charingai oibana mana ngangkhiba wari sing thoina tahodre kari no ngangli adubu prem gi oiba thoina response laitaba wari ni mana sari se thoina ngangdre prem di asumna ngahak leramlaga mokoi tholaki shruti sangsinduna counter da payment tawri prem haifet wakal dadi khalli payment kamain tawdoi chan adubu mahausani mana adum pirani khalli maramdi magi project ama aina hingan dawri sidi shruti gi AC car aduda hanminarakki aduga prem gi laifam lomda mate khara punna chaminaba yaba lambi romda prem bu drop tawramlaga bye prem good night soiba yade ko fajana tawbirau ko aduga aigi yumda lakpado kaunuko nang soidana lakadaba okay then see you bye prem na kaina nabagi harami bye shruti hoi yengse ai tanja ma yengaga dum koi tholake